ꯑꯍꯥꯟꯕꯃꯛꯇꯗ ꯕ꯭ꯂꯣꯒ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯅꯃꯟꯖꯔꯤ ꯈꯔꯤꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯃꯥꯂꯣꯝ ꯇꯦꯔꯥꯈꯥ ꯂꯝꯄꯥꯛ ꯃꯅꯥꯛꯇꯅꯤꯀꯣ ꯃꯥꯂꯣꯝ ꯃꯈꯥꯒꯤ ꯇꯦꯔꯥꯈꯥ ꯂꯝꯄꯥꯛ ꯂꯩꯕꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ 89 Ways Billiard House ꯀꯣ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯄꯨꯜ ꯀꯥꯞꯐꯝꯅꯤꯀꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯃꯥꯡꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯅꯝꯕ ꯄꯨꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯍꯦꯡ ꯑꯥꯎꯠ ꯇꯧꯕ ꯃꯐꯝ ꯈꯛꯇꯪ ꯅꯠꯇꯅꯀꯣ ꯑꯩꯈꯣꯏꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯑꯦꯅꯤ ꯔꯤꯁꯦꯞꯁꯟ ꯁꯦꯔꯃꯅꯤ ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯖꯒꯥ ꯂꯩꯖꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯙꯔꯃ ꯀꯔꯃꯒꯤ ꯑꯣꯏꯕ ꯃꯐꯝ ꯂꯩꯖꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯕꯔꯊꯗꯦꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤꯊꯤꯡ ꯐꯪꯁꯟꯕꯨ ꯑꯣꯏꯒꯦꯔꯥ ꯔꯤꯁꯦꯞꯁꯟꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯕ ꯃꯐꯝꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯀꯦꯁꯟꯁꯦ ꯑꯃꯨꯛ ꯄꯟꯖꯒꯦ ꯑꯣꯏꯜ ꯗꯤꯄꯣ ꯂꯩꯕ ꯑꯣꯄꯣꯖꯤꯠꯀꯤꯗ ꯂꯩꯕ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯀꯥꯟꯗꯀꯣ ꯑꯗꯨꯝ ꯂꯩꯔꯕ ꯃꯐꯝꯅꯦ ꯌꯥꯝ ꯑꯩꯈꯣꯏ ꯂꯣꯀꯦꯁꯟꯁꯨ ꯍꯥꯞꯆꯔꯝꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯀꯣ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯇꯞꯅ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯁꯨ ꯔꯤꯕꯟ ꯀꯠꯇꯤꯡ ꯇꯧꯒꯗꯧꯔꯦ ꯔꯤꯕꯟ ꯀꯠꯇꯤꯡ ꯍꯧꯗ꯭ꯔꯤꯀꯥꯟꯁꯤꯗ ꯋꯥꯔꯤ ꯍꯥꯏꯐꯦꯠꯇꯪ ꯑꯩꯅ ꯈꯪꯖꯕꯤꯗ ꯍꯥꯏꯒꯦꯕꯀꯣ ꯔꯤꯕꯟ ꯀꯠꯇꯤꯡ ꯇꯧꯒꯗꯧꯔꯦ ꯔꯤꯕꯟ ꯀꯠꯇꯤꯡ ꯍꯥꯟꯅ ꯇꯧꯍꯜꯂꯀꯥꯟꯗ ꯃꯊꯪ ꯍꯥꯏꯔꯛꯑꯒꯦ ribbon cutting. Sorry, sir. Kaze wo. Misi bayam, mi miyam live. Location hai pe tao sim hoi the live kami ta sala kan to aja. Kap hai be mo. Mong hai pe malan de kap te bida. Mong malan bida kita. Kap de hai tiye. Angobudi. Mong malan ke tau ni ko. Yam nungai rai ra. Akhoi ki gentleman singi ai tare ko. Yamna hang out tawda nungai ka taw pham ai tare. Drinks macha amga tawraga sigi facility ni ko ai samai jara isa. Drinks macha amga tawra kana pool ka kapadi nungai rai ra. Thawak ka hala kana wada ka hala kana. Ai hai de ko mai kapti. Say ne no ang hele dei nei de. Sarang yo. Haba. Mani ni kutuna sana ruwa. Kudang today. Haba. Ready? 1, 2. Yeah, location tao kaya kasi. Siyam nungai ra. Akhoi gentleman singi oina ni ko maru oina ngasi pujara ise akhoi hoje inauguration hogre ko. Wang to. Papa na dole sunde yen chala se. Yes sir. Pasta le. Hai ko manung location sa beta ke hojik nungdang budi oire boko ado mamma zu mamna adum di khan laina khanga da ma fam ne si de location sa beta chara ke ko yamna ing ing law ga da bani ko khoi na lei si yam ing ing law hai di ngamu khoi da do
ꯍꯥꯏꯗꯤ ꯄ꯭ꯂꯦꯟ ꯌꯦꯡꯉꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯟ ꯌꯦꯡꯉꯀꯥꯟꯗ ꯀꯣꯐꯤ ꯊꯛꯄ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯀꯣꯐꯤ ꯀꯩꯀꯥ ꯂꯣꯏ ꯐꯪꯒꯅꯤꯀꯣ ꯆꯥꯅ ꯊꯛꯅꯕ ꯂꯣꯏ ꯐꯪꯒꯅꯤ ꯑꯗꯣ ꯂꯣꯀꯦꯁꯟꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯦ ꯁꯤꯗ ꯂꯝꯄꯥꯛ ꯂꯩꯔꯦꯀꯣ ꯇꯦꯔꯥꯈꯥ ꯂꯝꯄꯥꯛꯁꯦ ꯃꯝꯃꯕꯅꯤꯅ ꯎꯒꯗ꯭ꯔꯥ ꯁꯤꯗ ꯂꯩꯔꯦ ꯂꯝꯄꯥꯛ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯂꯥꯛꯅꯤꯡꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯁꯤꯒꯤ ꯑꯁꯣꯝꯒꯤ ꯃꯥꯂꯣꯝꯒꯤ ꯑꯣꯏꯜ ꯗꯤꯄꯣꯠ ꯂꯩꯕꯗꯣ ꯑꯣꯏꯜ ꯗꯤꯄꯣꯠꯇꯨꯗꯒꯤ ꯑꯗꯨꯝ ꯑꯣꯄꯣꯖꯤꯠꯀꯤ ꯂꯩꯔꯛꯇꯨꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟ ꯈꯣꯡꯅꯥꯡ ꯑꯅꯤ ꯍꯧꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯃꯥꯡꯗ ꯅꯠꯇꯕꯤꯗ ꯔꯥꯏꯠ ꯁꯥꯏꯗꯇ ꯍꯩꯖꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒ ꯑꯁꯣꯝ ꯕꯖꯥꯔꯔꯣꯝꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯀꯣꯂꯥꯔꯣꯝꯗꯒꯤ ꯂꯥꯛꯑꯁꯨ ꯌꯥꯏꯀꯣ ꯃꯦꯀꯣꯂꯥꯒꯤ ꯑꯁꯤꯒꯤ ꯀꯣꯗꯣꯝꯄꯣꯛꯄꯤ ꯂꯝꯈꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯗꯣꯝꯄꯣꯛꯄꯤ ꯂꯝꯈꯥꯏꯗꯨꯗꯩ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯝ ꯁꯤꯒꯤ ꯃꯥꯂꯣꯝ ꯂꯥꯛꯄꯩ ꯂꯝꯕꯤꯁꯦ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯑꯗꯨꯝ ꯇꯦꯔꯥꯈꯥ ꯂꯝꯄꯥꯛ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯃꯦꯞ ꯒꯨꯒꯜ ꯃꯦꯞꯇ ꯌꯦꯡꯉꯁꯨ ꯇꯦꯔꯥꯈꯥ ꯂꯝꯄꯥꯛ ꯍꯥꯏꯔꯀꯥꯟꯗ ꯆꯪꯉꯛꯄꯗ ꯁꯤꯒꯤ ꯃꯐꯝꯁꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕ ꯂꯝꯄꯥꯛꯀꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯒꯗꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯅꯝꯕ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯇꯗꯤ ꯍꯥꯡꯉꯣꯏ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏꯒꯤꯁꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯍꯥꯏꯗꯤ ꯏꯚꯤꯅꯤꯡꯗꯒꯤ ꯍꯥꯡꯕ ꯍꯧꯒꯗꯣꯏꯕ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯊꯕꯛꯀ ꯍꯜꯂꯛꯑꯀꯥꯟꯗ ꯋꯥꯅꯒ ꯍꯜꯂꯛꯑꯀꯥꯟꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯤꯡꯕꯀꯣ ꯑꯗꯨꯒꯨꯝꯕ ꯍꯦꯡ ꯑꯥꯎꯠ ꯇꯧꯕ ꯌꯥꯒꯗꯕ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯖꯦꯟꯇꯜꯃꯦꯟꯁꯤꯡꯒꯤꯅꯤꯀꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯑꯗꯨꯒꯤꯅꯤꯀꯣ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯀꯔꯃꯒꯤ ꯑꯣꯏꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯍꯣꯡꯕ ꯑꯣꯏꯒꯦꯔꯥ ꯕꯣꯔ ꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯐꯝ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯁꯤꯗ ꯑꯦꯅꯤ ꯁꯤꯟꯕ ꯂꯣꯏꯅ ꯌꯥꯔꯦ ꯐꯪꯁꯟ ꯑꯣꯏꯒꯦꯔꯥ ꯔꯤꯁꯦꯞꯁꯟꯁꯨ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣই ꯃꯐꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯃꯈꯥꯒꯤꯗꯁꯨ ꯂꯩꯔꯦ ꯃꯊꯛꯇꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯂꯩꯀꯣ ꯃꯊꯛꯇ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯏꯪ ꯏꯪ ꯂꯥꯎꯔꯒꯀꯣ ꯄ꯭ꯂꯦꯟ ꯄꯥꯏꯈꯠꯄ ꯄꯥꯏꯊꯕ ꯂꯣꯏ ꯎꯔꯅꯤ ꯑꯃꯨꯛ ꯀꯃꯦꯟꯇ ꯑꯃꯨꯛꯐꯥꯎ ꯎꯖꯗ꯭ꯔꯤꯕꯅꯦ ꯀꯥꯏꯅꯒ ꯇꯧꯔꯛꯀꯅꯤꯀꯣ ꯄ꯭ꯂꯦन ꯄꯥꯏꯈꯠꯄ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯀꯥꯏꯅꯒ ꯇꯥꯛꯄꯅꯤꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠ 89 West Billiard House-ꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯍꯥꯏꯐꯦꯠ ꯎꯠꯁꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯂꯣꯀꯦꯁꯟꯁꯦ ꯑꯗꯨꯝ ꯁꯤꯁꯤꯅ ꯃꯊꯛꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯊꯛꯅꯦ ꯁꯤꯗ ꯑꯦꯌꯥꯔꯄꯣꯔꯠ ꯂꯩꯔꯦꯀꯣ ꯑꯦꯌꯥꯔꯄꯣꯔꯠꯀꯤ ꯄ꯭ꯂꯦꯟ ꯄꯥꯏꯈꯠꯄ ꯄꯥꯏꯊꯔꯛꯄ ꯂꯣꯏ ꯎꯔꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯔꯦ ꯁꯤꯒꯤ ꯃꯈꯥꯒ ꯆꯞ ꯃꯥꯟꯅꯕ ꯍꯣꯜ ꯑꯃ ꯂꯩꯗꯣꯏꯅꯦꯕ ꯁꯤꯗ ꯑꯗꯨꯝ ꯇꯦꯕꯜ ꯀꯩꯀꯥ ꯐꯝꯐꯝ ꯃꯔꯥꯡ ꯀꯥꯏꯅꯗꯤ ꯌꯥꯝ ꯂꯩꯔꯦ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯝ ꯐꯝꯕ ꯍꯦꯡ ꯑꯥꯎꯠ ꯇꯧꯕꯒꯤꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯕꯨꯛ ꯇꯧꯔꯒ ꯀꯣ ꯃꯐꯝ ꯀꯟꯕꯒꯤ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯗꯤ ꯖꯒꯥ ꯂꯩꯖꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯁꯨ ꯄꯤꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯇꯥꯕꯗ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯃꯃꯤꯡꯁꯦ ꯍꯣꯏ ꯄꯨꯜ ꯀꯥꯞꯐꯝꯅꯦꯕ ꯕꯤꯂꯤꯌꯔꯠ ꯍꯥꯎꯁ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯗꯨꯝ ꯑꯩꯗꯤ ꯖꯒꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯥꯟꯅꯗ꯭ꯔꯤ ꯑꯩ ꯄꯨꯜ ꯀꯥꯞꯄ ꯇꯝꯃꯨꯒꯤ ꯀꯥꯞꯄꯁꯦ ꯔꯤꯐ꯭ꯔꯦꯁꯃꯦꯟꯁꯨ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯉꯁꯤꯁꯦ ꯏꯅꯣꯒ꯭ꯔꯦꯁꯟ ꯅꯨꯃꯤꯠꯅꯦꯕꯀꯣ ꯂꯥꯏꯚꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟꯁꯦ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯗꯨꯝ ꯉꯁꯤꯒꯤ ꯑꯣꯐꯔꯁꯤꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤꯀꯣ ꯄꯣꯜꯁꯨ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯔꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯔꯤꯐ꯭ꯔꯦꯁꯃꯦꯟꯁꯦ ꯍꯥꯏꯐꯦꯠ ꯆꯪꯉꯨꯁꯤꯔꯣ ꯁꯣꯔꯤ ꯌꯦꯡꯒꯦ ꯍꯥꯏꯐꯦꯠ ꯑꯆꯥꯔ ꯂꯩꯔꯦ ꯑꯆꯥꯔꯗ ꯍꯥꯟꯅ ꯍꯦꯛ ꯇꯧꯋꯦ ꯑꯣ ꯁꯤꯗ ꯁꯂꯠ ꯂꯩꯔꯦꯀꯣ ꯑꯆꯥꯔ ꯂꯩꯔꯦ ꯁꯤꯅ ꯀꯩ ꯃꯣꯏꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯗ꯭ꯔꯣ ꯇꯤ ꯁꯥꯔꯠꯀꯁꯦ ꯌꯦꯡꯉꯣꯕ ꯁꯤ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯅꯠꯇꯦꯀꯣ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯅꯠꯇꯦ ꯁꯤꯒꯤ ꯕꯤꯂꯤꯌꯔꯠ ꯍꯥꯎꯁꯁꯤꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯐꯪꯁꯟ ꯀꯩꯀꯥ ꯇꯧꯕꯗ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯣ ꯇꯣꯉꯥꯟꯕ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯑꯝꯇ ꯅꯦꯛꯑꯔꯣꯏꯕ ꯃꯣꯏꯅ ꯂꯣꯏ ꯇꯧꯔꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯤ ꯀꯩꯅꯣ ꯌꯦꯟ ꯊꯣꯡꯕꯅꯦ ꯉꯥ ꯊꯣꯡꯕ ꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯉꯥ ꯉꯥꯛꯇꯅꯦ ꯑꯣ ꯑꯆꯥꯔ ꯑꯣꯏꯒꯅꯤ ꯑꯁꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯨꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯄꯨꯜ ꯀꯥꯞꯄ ꯍꯧꯈ꯭ꯔꯦ ꯑꯩꯁꯦ
ꯀꯩꯅꯣꯝ ꯇꯧꯒꯦ ꯇꯧꯅꯦꯕꯀꯣ ꯉꯁꯤꯒꯤ ꯑꯣꯅꯔꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯃꯥꯂꯣꯝꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯅꯦ ꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯇꯧꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣꯗꯣ ꯍꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯉꯗꯤ ꯑꯗꯨꯝ ꯁꯥꯟꯅꯖꯔꯛꯀꯦꯀꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯋꯥꯔꯤ ꯌꯥꯝ ꯄꯣꯡꯗ꯭ꯔꯣ ꯍꯣꯏ ꯁꯤ ꯇꯧꯔ ꯁꯣꯝ ꯅꯥꯀꯟꯗ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯄꯨꯜ ꯀꯥꯞꯐꯝꯁꯦ ꯁ꯭ꯋꯥꯏꯗꯩ ꯉꯥꯛꯇꯔꯣ ꯏꯕꯨꯡꯉꯣꯏꯁꯦ ꯍꯥ ꯁ꯭ꯋꯥꯏꯗꯩꯔꯣ ꯑꯩꯔꯣ ꯃꯥꯅꯦ ꯀꯩ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯃꯥꯂꯣꯝꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯀꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯊꯝꯃꯛꯄꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯅꯨꯡꯉꯥꯏ ꯈꯛꯇꯪ ꯍꯥꯏꯗꯣꯏꯔꯣ ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏ ꯀꯩꯀꯩ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯒꯤ ꯁꯨꯝ ꯑꯅꯧꯕ ꯃꯤ ꯈꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯍꯥꯏꯇꯥꯕꯅꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯏ ꯊꯣꯏꯗꯣꯛꯄꯗꯤ ꯑꯣꯀꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯤ ꯄꯨꯜ ꯀꯥꯞꯄꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯦ ꯑꯩ ꯄꯨꯜ ꯀꯥꯞꯄ ꯍꯩꯇꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯍꯩꯔꯛꯄ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯃꯤ ꯇꯧꯕꯗꯤ ꯌꯥꯝ ꯂꯥꯏꯗꯧ ꯃꯥꯟꯗ꯭ꯔꯣ ꯁꯦ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯅꯔꯁꯦ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅꯦꯕꯀꯣ ꯉꯁꯥꯏꯕꯨꯗꯤ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯍꯥꯏꯔꯛꯈ꯭ꯔꯦꯕꯀꯣ ꯑꯗ ꯈꯤꯇꯪ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯗ ꯀꯩ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯉꯝꯃꯒꯗꯤ ꯌꯥꯝꯅ ꯐꯔꯅꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯔꯝꯗ ꯗꯤꯇꯦꯜꯁ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯣꯅꯔꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯑꯩꯈꯣই ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯖꯒꯥ ꯂꯩꯖꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯃꯗꯤ ꯐꯪꯁꯟ ꯁꯤꯟꯅꯤꯡꯕ ꯑꯃꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯨꯝꯕ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯀꯣ ꯑꯗꯨꯝ ꯁꯤꯗ ꯁꯤꯟꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯂꯣꯝ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯈꯠꯄ ꯈꯣꯡꯊꯥꯡ ꯑꯃꯅꯦꯕ ꯂꯧꯈꯠꯂꯛꯏꯁꯦ ꯃꯥꯂꯣꯝ ꯑꯦꯔꯤꯌꯥꯁꯤꯒꯤ ꯑꯣꯏꯅ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯁꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯔꯁꯤꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯈꯨꯗꯝꯅꯦ ꯍꯥꯏꯕ ꯇꯥꯏꯀꯣ ꯉꯁꯤ ꯃꯥꯂꯣꯝꯒꯤ ꯑꯦꯔꯤꯌꯥꯁꯦ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯛꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯜ ꯀꯥꯞꯄꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯦ ꯑꯗꯨꯒ ꯂꯥꯏꯚ ꯂꯣꯏꯁꯜꯂꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯥꯞꯄꯤꯗꯣ ꯀꯩꯅꯣ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯑꯁꯤꯗꯤ ꯎꯠꯇꯕꯤꯗꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯗꯣꯏꯅꯦ ꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯄꯟꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯀꯩꯝꯇ ꯉꯁꯤꯁꯦ ꯖꯨꯟ 18ꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕ ꯂꯩꯖꯗꯦ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯣꯏꯌꯦꯕꯀோ ꯑꯗꯨꯗꯨꯒꯤ ꯅꯨꯃꯤꯠ ꯑꯐꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒ ꯉꯁꯤꯒꯤ ꯁꯪꯒꯥꯕ ꯇꯧꯖꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯖꯨꯟ 18ꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯔꯨꯛ ꯌꯥꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯣꯏꯕꯒꯤ ꯉꯁꯤꯒꯤ 89 ꯋꯦꯁ ꯕꯤꯂꯤꯌꯥꯔꯗ ꯍꯥꯎꯁꯁꯦ ꯁꯪꯒꯥꯖꯕꯅꯦꯕ ꯀꯞꯄꯦꯔꯣ ꯌꯥꯝ ꯄꯥꯛ ꯎꯠꯂꯒꯨꯝꯁꯦ ꯑꯩ ꯑꯝꯇ ꯐꯝꯃꯛꯀꯦ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯃꯀꯣꯛꯇꯤ ꯑꯃꯨꯛ ꯍꯧꯔꯒꯦꯀꯣ ꯂꯩꯖꯔꯤꯁꯦ ꯃꯥꯂꯣꯝ ꯃꯈꯥ ꯇꯦꯔꯥꯈꯥ ꯂꯝꯄꯥꯛꯇꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ 89 ꯋꯦꯁ ꯕꯤꯂꯤꯌꯥꯔꯗ ꯍꯥꯎꯁꯅꯤꯀꯣ ꯑꯗꯨꯝ ꯃꯤꯡꯁꯦ ꯇꯥꯕꯗ ꯃꯐꯝꯁꯦ ꯀꯔꯤꯅꯣ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯍꯧꯖꯤꯛ ꯂꯥꯛꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯣꯐꯔꯁꯨ ꯄꯤꯖꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯗꯒꯤ ꯙꯔꯃ ꯀꯔꯃꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯕ ꯑꯗꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤꯒꯨꯝꯕ ꯇꯧꯅꯤꯡꯕ ꯔꯤꯁꯦꯞꯁꯟꯒꯨꯝꯕ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯃꯥꯟꯅꯕꯁꯤꯡꯒꯤ ꯄꯨꯟꯐꯝ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯦꯛꯇ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯗ ꯕꯨꯛ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯁꯨ ꯂꯣꯏ ꯇꯧꯔꯒ ꯑꯗꯒꯤ ꯔꯤꯌꯨꯅꯤꯌꯟ ꯁꯤꯟꯒꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃꯅꯅꯦ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯃꯣꯏ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕ ꯑꯗꯨꯝ
จะทงอิชาทงทักไปตัวเจอแกหาสิใหญ่अदुगा कैटरिंग सर्विस मोय मसागी ओइना दम लेजै याम फजना तवे ngasai अखोइना दम येंगो मतमदा को मोय मपानदा कैटरिंग सर्विस लेबदा मी तोंगा मनिक पनातेबा मोय मसागी ओइना नेबको अदुम याम नुंगाइना अदुम याम फ्री ओइना अदगी याम नुंगाइना याम नाना तवे यारो मफमनि को याम इंगना चिकना अदगी जगा सिसु यामना को नॉइस केनो तौदबा जगा नेबा याम नुंगाइ मफमनेबको अदु अखोइ प्लेन मखोनदि खितंग तानि अदुना याम नुंगाइबा हंचिक लांगो मफमनि अदु एन्जॉय तौबियो अदु इवनिंग दा नंबर का हांगजगनी को नुंती ओइना हांगबदि इवनिंग दगी ओइना हांगजगनी यामना हैंग आउट तौबदा नुंगाइगदा मफमनि मैम सुलेंसन बिरो 89 वेस्ट बिलियर्ड हाउस दा नसिगी दमक्तदि लाइबसि लोइसनजरगे थागतजै